ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯁꯨꯆꯤꯟ ꯁꯥꯐꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤ ꯂꯧꯕ ꯄꯥꯠ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯍꯩꯔꯣꯛ ꯍꯩꯇꯨꯞꯄꯣꯛꯄꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯏꯕꯦꯝꯆꯥ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯝꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯁꯤꯒꯤ ꯃꯃꯤꯡ ꯈꯥꯡꯀ꯭ꯔꯣꯛ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯌꯥꯝꯅ ꯇꯥꯗꯦ꯫ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯗ, "ꯍꯥꯏ ꯅꯨꯄꯤ, ꯑꯩꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯠꯇꯒꯤ ꯉꯥ ꯈꯔ ꯈꯔ ꯐꯥꯔꯒ ꯂꯩꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯌꯥꯝꯅ ꯍꯤꯡꯕꯗ ꯋꯥꯔꯒꯅꯤ꯫ ꯑꯗꯨꯅ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯊꯕꯛ ꯊꯤꯔꯨꯕꯅ ꯐꯔꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯇꯣꯝꯕꯒꯤ ꯅꯨꯄꯤꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤꯅꯦ ꯂꯪꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕꯗꯣ ꯄꯥꯝꯖꯗꯦ" ꯍꯥꯏꯗꯨꯅ ꯁꯅꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯆꯟꯗ꯭ꯔꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯆꯟꯗ꯭ꯔ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯣꯝꯕꯕꯨ ꯀꯧꯔꯛꯂꯤ꯫ "ꯏꯇꯥꯎ ꯇꯣꯝꯕ, ꯏꯇꯥꯎ ꯇꯣꯝꯕꯕꯨ ꯂꯩꯇꯕ꯭ꯔꯣ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯇꯣꯝꯕꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯍꯩꯃꯥ, ꯏꯇꯥꯎ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯃꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯅ ꯇꯣꯝꯕꯗ ꯍꯥꯏꯔꯛꯏ, "ꯑꯁ, ꯃꯤ ꯃꯆꯥꯗꯤ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦꯀꯣ, ꯌꯥꯝꯅꯒ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯤ꯫ ꯇꯣꯝꯕꯅ, "ꯑꯁ, ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣꯗ ꯏꯇꯥꯎ, ꯑꯩꯁꯨ ꯂꯩꯇ ꯂꯥꯏꯔꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯥ ꯈꯔ ꯐꯥꯕꯁꯤꯅꯁꯨ ꯑꯣꯏꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯆꯟꯗ꯭ꯔꯅ, "ꯍꯣ ꯑꯗꯨꯅꯤ, ꯑꯩꯁꯨ ꯅꯪꯒ ꯇꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯅꯣꯏꯗ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ." ꯇꯣꯝꯕꯅ, "ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ, ꯀꯣꯛ ꯍꯥꯏꯔꯣꯗꯅ." "ꯑꯇꯩ ꯅꯠꯇꯦꯗ ꯏꯇꯥꯎ ꯇꯣꯝꯕ, ꯄꯥꯠ ꯑꯃ ꯂꯩꯔꯦ, ꯑꯗꯨꯗ ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯇꯥꯔꯦ꯫ ꯃꯤꯅꯒ ꯐꯥꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯍꯧꯅꯔꯒ ꯐꯥꯔꯨꯁꯤꯔꯥ ꯍꯥꯏꯅ ꯍꯧꯒꯦꯅ ꯂꯥꯛꯂꯤꯕꯅꯤ." ꯇꯣꯝꯕ ꯃꯇꯥꯎ ꯆꯟꯗ꯭ꯔꯒꯤ ꯋꯥꯗꯨꯗ, "ꯑꯦ, ꯌꯥꯏꯅꯦ ꯏꯇꯥꯎ, ꯉꯥꯕꯨ ꯐꯥꯕꯨ ꯐꯥꯒꯗ꯭ꯔꯅꯦ?" ꯆꯟꯗ꯭ꯔꯅ, "ꯈꯪꯗꯦꯗ ꯏꯇꯥꯎ, ꯑꯩꯁꯨ ꯆꯠꯂꯒ ꯈꯪꯒꯅꯤ." ꯇꯣꯝꯕꯅ, "ꯑꯗꯣ ꯏꯇꯥꯎ, ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯄ ꯍꯧꯁꯤ ꯍꯥꯏꯕꯅꯣ?" ꯆꯟꯗ꯭ꯔꯅ, "ꯏꯇꯥꯎ, ꯆꯠꯄꯕꯨꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ?" ꯇꯣꯝꯕꯅ, "ꯏꯇꯥꯎ, ꯍꯌꯦꯡꯗꯤ ꯉꯟꯅ ꯏꯇꯥꯎ ꯑꯇꯩꯒꯤꯁꯨ ꯍꯧꯔꯨꯔꯁꯦ." ꯆꯟꯗ꯭ꯔꯁꯨ, "ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯑꯩ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ, ꯌꯨꯝꯗꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ." ꯇꯣꯝꯕꯁꯨ, "ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯑꯩ ꯊꯤꯟꯗꯣꯛꯇꯔꯦꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯣꯝꯕ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯥꯎ ꯂꯣꯌꯥ ꯑꯃꯗꯤ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯆꯟꯗ꯭ꯔꯅ, "ꯏꯇꯥꯎ ꯃꯌꯥꯝ, ꯅꯈꯣꯏꯕꯨ ꯉꯥ ꯃꯌꯥꯝ ꯂꯩꯐꯝꯗꯒ ꯉꯥ ꯐꯥꯕꯒ ꯆꯠꯅꯤꯡꯗ꯭ꯔꯣ?" ꯔꯥꯍꯨꯜ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯅ, "ꯑꯣ, ꯆꯠꯅꯤꯡꯉꯤꯕꯅꯦ, ꯀꯩꯗꯧꯕꯩ ꯆꯠꯅꯤꯡꯗꯅꯤ, ꯃꯐꯝꯕꯨ ꯂꯩꯇꯕꯩ ꯋꯥꯅꯤ." ꯇꯣꯝꯕꯅ, "ꯍꯣ, ꯃꯐꯝꯗꯣ ꯂꯩꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯅꯕꯥꯅꯤꯕꯨ ꯍꯧꯕ ꯂꯥꯛꯂꯤꯕꯁꯦ." ꯔꯥꯍꯨꯜꯅ, "ꯌꯥꯏꯅꯦ, ꯑꯗꯨꯗꯤ ꯆꯠꯂꯨꯁꯤꯅꯦ, ꯃꯐꯝꯕꯨ ꯀꯗꯥꯏꯗꯅꯣ?" ꯇꯣꯝꯕꯅ, "ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯏꯇꯥꯎ ꯆꯟꯗ꯭ꯔꯗ ꯍꯪꯉꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯔꯥꯍꯨꯜꯅ, "ꯏꯇꯥꯎ ꯃꯌꯥꯝ, ꯑꯩ ꯍꯥꯏꯒꯦꯁꯦ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯆꯤꯡꯌꯥ ꯑꯃ ꯂꯩꯔꯤꯕꯁꯦ, ꯃꯁꯤꯗꯒꯤ ꯈꯔ ꯀꯨꯝꯊꯔꯒ ꯈꯥꯡꯀ꯭ꯔꯣꯛ ꯍꯥꯏꯅ ꯀꯧꯕ ꯄꯥꯠ ꯑꯃ ꯂꯩꯌꯦꯅ ꯍꯥꯏ꯫ ꯃꯁꯤꯗꯩꯁꯤꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯈꯣꯏ 4 ꯆꯠꯇꯨꯅ ꯃꯤꯅ ꯀꯅꯥꯝꯇꯅ ꯐꯥꯅꯗ꯭ꯔꯤꯉꯩ
ꯑꯩꯈꯣꯏ ꯐꯥꯔꯨꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯅꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯂꯣꯌꯥꯅ ꯀꯩꯅꯣꯅꯤ ꯏꯇꯥꯎ, ꯅꯨꯃꯤꯗꯥꯡꯗꯕꯨ ꯀꯃꯥꯏꯅ ꯉꯥ ꯐꯥꯕ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯁꯨ ꯆꯤꯡꯌꯥ ꯇꯥꯅ? ꯁꯣꯏꯔꯣꯏ, ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯏ ꯑꯣꯛꯅꯗꯅꯀꯣ ꯃꯥꯏꯕ ꯑꯃꯨꯛ ꯀꯧꯅꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯝꯕꯅ ꯑꯣꯏ, ꯅꯪꯅ ꯄꯪꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ, ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯏꯄꯪ ꯄꯪꯉꯦꯕ꯫ ꯌꯥꯔꯣꯏꯅꯦ, ꯃꯗꯨꯅꯕꯨ ꯃꯤ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ꯫ ꯏꯇꯥꯎꯅ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯗ ꯐꯥꯔꯒꯗꯤ ꯉꯥꯁꯤꯡꯗꯣ ꯃꯃꯤꯠꯇꯣ ꯑꯃꯠꯇ ꯎꯗ꯭ꯔꯦꯗꯅ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯅꯤꯡꯕ ꯉꯥꯁꯤꯡꯗꯣ ꯐꯥꯕ ꯌꯥꯔꯦꯗꯅ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯅꯦ ꯏꯇꯥꯎ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯔꯥꯍꯨꯜꯅ ꯌꯥꯔꯦꯁꯦ, ꯅꯕꯥꯅꯤ ꯁꯨꯝ ꯃꯔꯩ ꯌꯦꯠꯅꯔꯒ ꯂꯩꯔꯅꯨ꯫ ꯃꯗꯨ ꯁꯣꯛꯄꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯥ ꯐꯥꯕꯗ ꯄꯨꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯃꯗꯨ ꯍꯥꯟꯅ ꯌꯦꯡꯁꯤꯟꯅꯔꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤ ꯌꯨꯝꯗ ꯆꯪꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯥꯅꯔꯦ, ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯅꯔꯛꯏ꯫ ꯃꯤ ꯂꯧꯕ ꯄꯥꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫